Manipuri Wari channel asibu subscribe tawbiu subscribe namaba matungda bell icon da mu nambiu anau video sing lakpada khangnaba aduga video sing asibusu like tawbiu amadi share tawba kaubigenu ahanbada Manipuri YouTube channel na mayambu taramna ukjari ngasi lanthoksagadaba wari asi subscriber singwi maraktagi thabirakpa wari ni wari asibu thabirakpa CHANTHOI SALAM हाइबा वारी असिगी ममिंगना पोटलुम हौजिक मियामदा वारी असि खुदोल तमजरी तामिनरसि वारी असि खुंगंगी इचम चमजबा चनुरा मखकी वारीनी मयामदा खुदोल तमजरी चनु इचम चमना इंगावोंगना लेजबी लेसाबी मचा मखकनी मागी पुंसिदा अवाबदना मसरक ओइरकपी पिकलिंगाइदगी हौना इमुंगी अवाना कयादा सरुक यारकपिनी चनुगी मचिन मोपा अहुमनी चनुना अतोनबिनी मबुंग अनिगी मचलनी अदुबु मागी पुंसिदा केना ओइनना लैबा फंगलक्ते चनुगी बाबा मखोइना पिकलिंगाइ मतमदा सुबा नोंबा यामना कल्ली अवात अपा लैरमदे अदुबु संगना मी मांगली हाइबदुनी चनुगी बाबा मखोइना खरा चारुकलबा मतमदगी यु थकपा ngawba kaya asum helakhi machanupi angangi kari wali kari chari haiba nongmagi khangdaba sum helakhi chanugi mama awaba asum helai adubu chanugi babana gyan tarakpadi laite mana thakpa chaba ngawba sum helakpada jwar fawba sanaba horai sel kaya sumangali adubu pamuba laite manghallure ngawrure hairasu yumda halakpada nupi angang phuba chaiba kaya amasu tawrakhi adubu chanugi mabung anidi chawre mapaga hangatna khanaba kaya amasu tawrai mapagi pamdaba thawong kaya aduna khanai cheni adubu mapadudi adum onthokibaga hanagi hana hamuni asumna asum laire matam khara lairagadi chanugi mabung ahansu yumda laitre lairik tambagi renda laikre imungi awana kaya amadi Chanuga mamagana awaba kaya lanthingnari chanusu matam khara lairagadi mamada ima ai laik tamba toklage imagi mateng oina panglage sumna hairami chanu class 10 tharamdaida adum tokre mamanadi ibema ima lairibasidi napana hana yengdrabasu imana hinglibase isa singi damaktani haiduna mamana machagi pungning hathabiri adubu mamana thabak chatkiba matamda chanuna imungi thabak akupata kaya tawba asidagi school chatpa lairik paba fangdaba mapanasu gyan tadaba kaya asidagi chanu adum tokre nupigi awabadi nupitana khangi chanu angang oirabasu mana ningkiba hongdaba tawgi khankiba tawdana tokte angang oina chanu fi saduna sel tanba horaki mana fi khara sajaba masidagi fanglakpa senpham kharaduna mabungi laik tambagi imungi awat apa kharadasu menajai masagi asumna tawrakpa kaya sina chanugi mamana lona kapchai adubu nupigi awabadi nupitana khangi haibaduni imungi laita laira awat apa kaya sida chanuga mamaga dani khangliba adugi sumatakta mapana gyan tadaba kaya sida amukai hena wabani chanuna baba nang gyan taraktuna nacha singi khanbirakba mikupto kaidongaino baba nangbu gyan taro haiduna kapchai mama su kaple punna kapminai mama macha adubu chanugi babana gyan tana laibanu mitadi yamna harauje adubu babaga punminaba mamanaba singna babana thoktrasu hekta kauba lakpa kaya asina yamna saurami adubu mingondadi ngangba yadabani kari hairuni madugi matung khara lairagadi chanugi mabung yaimasu langphai chatkhre chanugi mabung ahansu kanna honaduna 10 dasu 12 dasu mak wangna phangai yamna harauje mi khwaidongna tuition chatpasu ngamjade mana kanna honajaba khaktani mabung singna ichalga imagadi aikhoina hayeng matik charaga nungaina thambini wahallaroi haiduna nungaina nungsiba wari kaya saduna masul mopa wari sabado mamasu nokphet tawje asumna asum haukhibana matam khara lairagadi chanugi baba masang amdaktre
Doctor satuna yengle hidak langthak pirei. Hidak langthak thaktanaba doctorna advice kaya ama pirei. Miyoi ba haibase ayo saina phanglaba kanda gyan tai haibaduni. Adudagidi chanugi babasu gyan khara kharadi tarei. Hana gumnadi tawdre haksangsu ngamdaba adum ahoba naire. Laigisu yengi laigini haiduna kaya ama yenglasu faba koba laite adum ahoba naire. Adubu bom tuna naba makti nattabanina thabak suba chatpa hore masa khara fagatpaga fakibe isai nongmutasu ngangningi haibaduni narabasu kitang fabaga yu thakpa ngawbudi hande miyam mamangda ipani haibda ikai haiduna pendabadagi asum ngangli chanugi mabung masa singnadi adubu kari hairuni asumna asum matam kaya hokre khara leragadi nongma makoigi manigi macha nupi ama makoida matam khara laigani haiduna laami adugi matung manegi macha nupiga khangnaba nupa amasu lairami nupa adu makoigadi yamna lapnai adubu mani hoigadi yamna naknaba ama oirami matam khara lairba matungda nupa adu mamanaba kharka loinena mani unaba laki mamanaba singdugi maraktagi amana chanuda maga khangnarase haina hairakhi adubu chanudi ahanba oibana yamna pakhatlami nungsiba haibado karino khanglamde manegi machanupidunasu khangnau yamna chambani haiduna sak khangnan ki numit kharani leraba matungda khangnare wari sanare numit adu August ki date tuni mahak lami adubu mahak mapalamda study makha tawgani haiduna date 4 da chatlani hairami mahak chatkre mahak na chatkibagi numidang phawba message thanarami makoi ani adudagidi chanu punsigi ahanba nungsiba oibana yamna warami magi mapaw nongmakhak tadabada asuki matik wajaki adubu mana chatkiba numidangdagi tha ama khara hena paw adum phawna khidre chanugi wakhal mabu kari tawrabano lambi lamakhangdaga haina asumna wajaki ahing kaya amasu magi wakal khanbada tumba chaba khangkide adugi matungda nongma chanugi mamanabe mena maga khangnaba nupadugi mamanaba amana kuire nangbu hairakpa nangi awabado koknaba matam khara khangnau hairakhi adubu chanune yakhide madugi matungda nupa aduna mamanabi fawba yanaba hainaba ngamde haiduna warauna hairakhi adudagidi imanabina aingonda amuk aigi mai kitanga o haiduna kanna takki chanu mamanabi anika makoi ahum yam luna tinai yamna luna tinariba mamanabi aniduna kanna taklami adudagidi chanusu mamanabigi mai ngakpa oina wari khara sanarge khalaba male chanuna hoi farese yare ai wari budi khara khara sarage adu ichan ai khangnaba makti talliko hairami ichanna hoi nangna fadabudo tawro haiduna ichanna adudi ai number se pikrage ko haiduna number adu pikre numitugi numidangna joina chanuda call tawrai chanusu ahanbadadi paidre number su khangdabanina adubu anirak ahumlak tawrakpadagi chanu phone paikhale tapna hello kana haina hanglami joina aine ai joine number se ngasai ichanna pirakpane nangnasu yare haire hai chanu ngaihak tumina leraga kari khanbano khangde tapna o hairaga tumina laikre joina makhatana chanu aidi nangbu yamna nungsi aina nang khala ije yamna kuirabani ado nang kai khalino nangi khangnaba laibra hanglakpada chanuna hana mana khangnaramagi waridu haige tawi joina marak thatna ado aibu ikaiba pibiganu ko haidai chanu kumpham khangdana numito adum tuminna laire joina makhatare ado nuksibi aibu nuksibiyu ko aibu nuksi amta hayo base ado aidi dase saksu khangdre kamaina nuksi haiduino joina ainadi nang khanglisidi nuksibasibu sakte yenglaga nuksibro ainadi nangbu yamna nuksiye hairki joigi mi sumba haiba wa ngangba faba mawng matawdo kaya aduna chanudu wa mata paukhum piba ngamdre joy yamna singba mi ama oirami ma angang oijarasu mi kamaina loinani haiba fajana khangba mini adubu magi magundi chanuna fajana khangba nate joina ado nusibi ai duty matam oire hore loiraga
ꯀꯣꯅ ꯍꯥꯏ꯫ ꯆꯅꯨ ꯀꯩ ꯊꯕꯛꯅꯣꯁꯨ ꯍꯪꯂꯨꯗ꯭ꯔꯦ꯫ ꯍꯣꯏ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯊꯦꯡꯂꯅꯤ ꯀꯣꯜ ꯇꯧꯔꯛꯂꯅꯨ ꯑꯩ ꯇꯨꯝꯂꯅꯤ ꯍꯥꯏꯈꯤ꯫ ꯆꯅꯨ ꯑꯁꯦꯡꯕꯗꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯅꯤꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕꯒꯤ ꯀꯔꯤ ꯊꯣꯛꯂꯕꯅꯣ ꯂꯝꯕꯤꯗ ꯍꯥꯏꯗꯨꯅ ꯖꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯪꯗꯦ ꯈꯪꯗꯦ ꯑꯩ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯅꯤꯀꯣ ꯅꯪ ꯄꯥꯏꯕ ꯌꯥꯗ꯭ꯔꯁꯨ ꯃꯦꯁꯦꯖ ꯑꯣꯏꯔꯁꯨ ꯊꯥꯔꯛꯑꯣꯕꯀꯣ ꯅꯨꯡꯁꯤꯕꯤ꯫ ꯍꯣꯏ ꯑꯝꯇ ꯍꯥꯏꯌꯨꯁꯦ꯫ ꯖꯣꯏꯒꯤ ꯃꯑꯣꯡꯁꯤꯗ ꯆꯅꯨꯁꯨ ꯍꯣꯏ ꯉꯥꯏꯔꯝꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯖꯣꯏꯅ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯆꯅꯨꯗ ꯀꯣꯜ ꯇꯧꯔꯛꯄꯗꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯦ꯫ ꯊꯦꯡꯂꯁꯨ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯈꯤꯕꯅꯤꯅ ꯀꯣꯜꯗꯣ ꯇꯧꯔꯛꯏ꯫ ꯆꯅꯨ ꯑꯍꯥꯟꯕꯗ ꯇꯧꯔꯛꯄꯗꯗꯤ ꯊꯦꯡꯕꯗꯨꯗ ꯄꯥꯏꯗ꯭ꯔꯦ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯄꯥꯏꯈꯠꯂꯦ꯫ ꯆꯅꯨꯅ ꯐꯣꯟ ꯄꯥꯏꯈꯠꯄꯒ ꯖꯣꯏꯅ ꯅꯨꯡꯁꯤꯕꯤ ꯇꯨꯝꯃꯕꯣ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯤꯗꯣ ꯇꯨꯝꯂꯕꯣ ꯅꯪꯕꯨ ꯍꯥꯏꯔꯛꯏ꯫ ꯆꯅꯨꯅ ꯇꯨꯝꯃꯦ ꯗꯥ ꯖꯣꯏ ꯊꯦꯡꯉꯦ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯊꯝꯃꯒꯦ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯏꯅ ꯑꯃꯨꯛ ꯌꯥꯔꯣꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯆꯅꯨ ꯈꯤꯇꯪ ꯁꯥꯎꯅꯤꯡꯉꯤ ꯈꯣꯟ ꯈꯤꯇꯪ ꯋꯥꯡꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯏꯗꯤ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯕꯒ ꯍꯣꯏ ꯐꯔꯦ ꯊꯝꯂꯒꯦ ꯑꯗꯣ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯃꯣꯔꯅꯤꯡꯗ ꯍꯧꯗꯣꯛꯄꯤꯔꯛꯎꯀꯣ꯫ ꯆꯅꯨꯅ ꯍꯣꯏ ꯍꯣꯏ꯫ ꯖꯣꯏꯅ ꯊꯝꯂꯒꯦ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯁꯤꯕꯤ ꯐꯖꯅ ꯇꯨꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯆꯅꯨꯗꯤ ꯑꯗꯨꯝꯅ ꯊꯦꯡꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯃꯄꯥ ꯍꯣꯏꯅ ꯇꯥꯈ꯭ꯔꯗꯤ ꯉꯥꯡꯂꯛꯀꯅꯤ ꯂꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ ꯀꯌꯥ ꯑꯗꯨꯅ ꯑꯗꯨꯕꯨ ꯇꯧꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯆꯅꯨ ꯐꯣꯟ ꯄꯥꯏꯔꯕꯁꯨ ꯌꯥꯝ ꯀꯤꯅ ꯄꯥꯏꯖꯩ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯄꯥꯛꯅ ꯇꯧꯗꯦ꯫